ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯪꯂꯩ ꯐ꯭ꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯦꯝ ꯁꯥꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯗꯤꯋꯥꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯔ ꯀꯣꯏꯅ ꯆꯠꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯖꯕꯅꯤ. ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯅ ꯉꯝꯖꯕ ꯍꯌꯦꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ. ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯃꯌꯥꯝꯒꯤ ꯍꯌꯦꯡ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ. ꯑꯗꯨꯝ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯔ ꯇꯧꯖꯒꯦ. ꯊꯦꯡꯉꯁꯨ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡꯒꯤ ꯅꯪꯅꯕ ꯍꯣꯠꯅꯕꯗ, ꯍꯌꯦꯡ ꯗꯤꯋꯥꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ. ꯍꯌꯦꯡ ꯃꯌꯥꯝꯒ ꯑꯗꯨꯝ ꯊꯦꯡꯅ ꯌꯥꯅꯤ ꯂꯝꯕꯤꯗ. ꯀꯌꯥ ꯄꯦꯛ ꯇꯧꯈ꯭ꯔꯒꯦ? 50 ꯁꯨꯔꯕꯣ? ꯁꯣꯝ ꯃꯈꯥꯗ ꯈꯔ ꯂꯩ. 50ꯗꯤ ꯍꯦꯜꯂꯅꯤ. ꯑꯣꯀꯦ. ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯇꯦꯡ ꯇꯧꯖꯒꯦꯅ ꯈꯟꯖꯔꯤ. ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯥꯏꯕꯗꯤ ꯐꯅꯦꯛ ꯈꯪꯗꯦ, ꯐꯤꯅꯤ ꯈꯪꯗꯦ, ꯁꯞꯄꯣꯔꯠ ꯇꯧꯖꯒꯅꯤ. ꯑꯗꯨꯝ ꯇꯣꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯍꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯍꯔꯥꯎ ꯀꯨꯝꯍꯩꯕꯅꯤꯅ ꯑꯝꯇ ꯇꯧꯖꯒꯦꯅ ꯈꯟꯖꯔꯤ. ꯑꯩꯈꯣꯏ ꯄꯦꯛꯀꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯖꯔꯦ. ꯄꯨꯝꯃꯝꯃꯦ. ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯁꯦ ꯏꯌꯥ ꯌꯥꯗꯦ. ꯄꯦꯛꯀꯤꯡ ꯁꯣ ꯑꯝꯇ ꯇꯧꯕꯤꯔꯣ, ꯑꯝꯇ ꯎꯞꯄꯤꯔꯣ. ꯑꯝꯇꯪ ꯄꯨꯁꯤꯜꯂꯒ. ꯑꯣꯀꯦ. ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ. ꯃꯅꯨꯡꯗꯗꯤ ꯁꯔꯄ꯭ꯔꯥꯏꯖꯅꯤ. ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯌꯦꯡꯉꯀꯥꯟꯗ ꯍꯥꯡꯇꯣꯛꯑꯒ ꯈꯪꯒꯅꯤ. ꯀꯌꯥ ꯁꯨꯔꯒꯦ? 70? 80ꯔꯣ? 75. ꯑꯗꯨꯗꯩꯗꯨꯒ 80ꯃꯨꯛ ꯂꯥꯡꯖꯕꯅꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯒꯤꯁꯦ. ꯔꯤꯕꯣꯟꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯦ. ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯃꯐꯝꯁꯦ ꯍꯌꯦꯡꯁꯦ ꯁꯦꯟꯗ꯭ꯔꯥ, ꯑꯗꯨꯒ ꯀꯩꯕꯨꯜ ꯂꯝꯖꯥꯎ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯆꯤꯡꯃꯥꯡ, ꯀꯩꯅꯣ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯂꯩꯕꯗꯣ ꯑꯗꯣꯝꯗꯁꯨ ꯈꯔ ꯂꯩ. ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯆꯒꯅꯤ. ꯑꯣꯀꯦ ꯃꯌꯥꯝ, ꯂꯥꯁ ꯑꯣꯏꯅ ꯈꯨꯠ ꯑꯝꯇ ꯍꯥꯏꯕꯤꯔꯣ. ꯑꯣꯀꯦ.